Ahan Badamaroi Bapau, Miam Gimit Kipi Kangdringai Harau Kumai Festival Kiada, my unsilakli basi, Miam Hupna Saruk Yagumsi Haina, UCM Gi President YK Diren Haikre. Rimsta Angang Unabada Mama Leki Dabadagi, Koi Saunaraba, Miamna Amangata Tokan Bagaloinana, Doctor Amafubadagi Asokapan Nankre. Dr. Fubayaun Amangata Tokan Kiba Todok Adu the Cheneri Bamio Singh Fadriba Fauba, Tamuana Rimski OPD Emergency Routine OT Amadi, PME Yauna Kudakagi Tabak Toba, Lepkre. Amadi, Ijauna Amangata Kaya Tokan Kraba Awaba Taraba, Mayang Infalge Miokiana, Lengaki Thousand Naidi. Krumzari, Ice to begin Midangi Manipuri Pau Yang Tabri Singbu Taram Nokcheri, Pausandong Pizari. Central Lamade State KPR Lengakasina, Taku Nepal Henjulaklaba, Lamdamasi the Tokliba, Irangasi, Loisin Bagi Mahut, Haraukumai the Oina, My Unsinbana Lamdamasida, Makalamatagi Chauka Taurang, Purakpagi Mahuta, Kangkong Saiba, Tangdulaita the Balamdam Ama Oiduna, Lehoragani Haina, United Committee Manipuri President, YK Diren Haikre. Wafama Singasi Atauba Taubisingi Yata from the Great June Uprising Memorial Complex, Kekrupata Langban Haita Laitabagi Ariban Mitki Thoramda Fondokibane. Ngasigi Paumisinga Unabadu da UCM General Secretary Santa Nahakpam, Atay Masak Naiba Taububa Kiasu Saruk Yaki Bagalwinana, Imalup Kiluchumbi Kiasu Saruk Yaki. YK Diren Namakatana Langban Thagi Haita Laitabagi Thoramase, Lamdamasigi Ngamkai, Aikogi National Unity Asibungak Nabohonabada, Tawai Napontapi Kraba Atauba Ataubisingi Mafamda, Hauki Buchahi, Lessing Ani Amadagi, Jahi Kudingi Pangtok to Nalapani. Aikogi Laiwai Kraba Atauba Ataubisingna, Tawai Dagisu, Ifurub, Iramdam, Iraibak na Hena Lui, Haibagi Wakalolda, Tawai Napontapi Duna, Aikogi Ngamkai, Ngasi Fauba, Ngak to Nalakli. Ngasisu Aikogi National Unity the Singnarakpa Sing Ase, Lamdamasi the Kundaminariba, Yelho Furup Singna, Amata Oina, Tengnaminaba, Matautai. Tokai ba, Kanglup ki interest Tabak Taubana, Aikogi Apunba, Kunai Ase, Kanbangamloi. Jahiani Helak Laba Irangasigi Warosin, Central Amadi PR Lengak Asina Purakna Bahotna Bagi Mahut, Lamdamasigi Miam Sing Asibu, Apang Basiba Amadi, Karisu Laitana Laubagi Tawong Amagum, Irangasibu Natairaga, Harau Kumai, Festival Ramda, My Onsilaga Sangsilak Pagi Tawong Ase, Miam Namuna Nainaba Jangi. Miam Gimit Kipi Kangdringai, IDP Singi Awaba Amata Udaba, Miam Kari Fibumda, Hauziksu Hingli, Haiba Sigi Matangda, Masak Naiba Tausal Taurang Amata Lokatana, Asigumba Harau Kumai, Festival Kiada Mai Onsilakliba Se, Miam Hupna Saruk Yagumsi Haike. Tawaina Ponta Pikraba Dunlaba, Atoba Tobi Mayama, Ekoi, Lady Tanzashida. Crisis as if has resolved Taunaba, Central Government, State Government, Langak Anisi Tasin Narakanda, Afaba, Langak Sasanamaki Mami, Lebaksi, the Lunlob law, lay have said, Lamdam Sigi, Kunai Sigi Miam, the indigenous people, the Kangan Bagi Mota, Makoina Kaisulator, a crisis as he, Natairaga Tambagi Mong, the Tamakanda, Festival Lomda, Sangai Festival, Adu Festival, and Adu Romde Hena, Kok Tatarakanda, Madu the Miam Singasi, Nahon Nabo Honorek Masi and a Libok Tibani, Miamgi. Kuala Omusung Miang, Wakalon sing a say, Nataira Kanda, Festival Lomda, my Onzilaga, Zaki Bibasina Hayang, Tungda, Crisis Himatata, and the Miam Gipen the Vikolama, La Pusuya, I have a say, I call United Committee Manipuri, my Kadi Tamzaba Wafamnia. Regional Institute of Medical Sciences Rimsta Nongmakang Dinami Sibagi Chang Hingalakle, Ngarang Maktada Ahal Oiraba, Nupa Mayana, Chabok Piamasu, Lekidre, Koi Soundaraba, Imung Manunga Sayuk, Lekidraba Pesanadugi, Doctor Nihaiba Ama, Tamtita Pubudagi, like a Nakre. Lekidraba Singadugi Manungda, Langtabal Esig Manung Chanelaiba, Lilong Jazing Awang Lekaidagi, Chingsubam Ongbi, Manju, Jahi Kunfataruk, Mapuroiba, CH Nirani Haidi. Lekidraba Nupedugi, Mapuroiba, CH Nirana, Rimsta, Mahakiloina Biasi, Angang Unanabugi Damakta, Tasigi Taratarukta, admit Toguna, Hospital Asida, Lerakibane. Angang unabagi matam yorak padagi ngarang nung tilpung aniga minute kunfada angang unanaba operation tawrba matung angang nupi macha amapoke madugi matung ikan kanadana maha kiloina biatu I hatharak padagi ngarang numidang pung taret ka minute kuntra rom tabada amuk hana operation chathake
operation loiraba matungda neuro ICU da pusinkraba matung nungalamdaida nupi adu doctor na lectre hairakibani haire khoi saunarba imung manungi miyosing amadi rims ki MS masa yauna ngase ayuk wari sanarubada yasinaba purakpa ngamdabadagi patient tugi doctor ni haiba mi ama khoi saunaraba miyamna khut thaba horakpadagi asokapan nangkhre Saklovena indawan na so saklovena mapana ko kuma tanda sam ko tay nang lo ni ko imane ni TV masi hata duguna ajin sele ni kon to dan tal du patara ni na law ko tanda seman tala semua sele ko ni wale ni habe to ko yo to ko du mo when doctor nam chena ni ilo bo ni ko fan blood bin ni ilo bo ni chena ai du sa ni oxygen mo nam ma ni pa ni lo ko chen na to ni ko yam na hadu le ni ko na ala nam na tal ma di ko ni sans ko ko ga na ko Bamon Kampu Khabamdagi Yambem Sanjoy Oi Thangba Yanglen Nabana Maram Oiraga Layang Nabagi Damak Ngarang Rims Hospital da Pukhalaki Dr. Singna Layang Chatharingai Chairakta Lekidaba adu pendaba oina ngasi khoi saunarba imung manung sagai natai amadi leikai gi myo singna Rims Hospital da lakpadagi chauna muknaba thokre tungda Lampal Police ki official JAC gi member amadi layeng bada yaukhiba doctor amadi Rims ki director masamak yauna pung ani muk famina duna wari sakre wari sabadu da yaukhiba JAC gi member somonna hayeng ningthauka bagi ayukta post mortem tawraba matung internal amadi external inquiry chatharagani amadi tungda sigumba thaudok sing amukhana thokanda na ba hon agani haina director gi maike gi thamlakhe haiki bagalunna post mortem report chapchaba laklaba matung amukhana warisana bada yakhi haiki lay khitriba victim gi mung manung ham sung khoi leiba je sigi mai ke digi akoina appeal to janingi di patient ji si yongna lure noina sumain to budigi si yadre si urgati ma ji kitang phagani antagana ma ji khudong thib thokpu ya habigi kai gu bamta khangandana sumutagi layeng mane na poraga thammaga ma ji sukhang khangdon leigi da habje makhong na sakhiba mi amna masi akhoi ko ne yam chawba lebak thibuni tungda masing mathok je thoktana ba habigi wafamda lairiba ko ji sina lairiba director da haijare police department jing pun bhamma wari sana jare kwaili jadaba mi jingni rimsa laiba je aduna sigumba mayam je matungda amon thon biganu bigi akhoi hairaga thajabudu director gi market gi piraga ngasi gi meeting solution jarapuni hayeng degi laktobe inquiry ji gi makha tarpa inquiry report tu da moina piriba drug tu na madam moidana maje legi dabra natagana lairiba topa lapses khar legi bra habdi chap chab report tu leira matungda makha ta ba khoi wari sana ba haina khoi duman lemna le Amarom dangasi Rimsta Aranba Mawongda Pamdaba Thaudok Sing Thokhanduna Senior Doctor Amada Sathakiba Thawong Adubo Yaningdaba Phongdoktuna Regional Institute of Medical Sciences Rims Imphal-gi Teachers and Medical Officers Association Tamwana Tongan ba warip kaya laukre Thaudok aduda January Bamay Sing Fadriba Fauba OPD Emergency Routine OT amadi PME yauna khudaktagi thabak tawba lepkre adubo Rimsta hanadagi layengduna lariba singdi makha tana layengbagi thabak chathakigani hairi January Singi Matakta Rims ki authority na legal gi oiba action lokat naba makoi gi matakta FIR ama lokat kadabani Rims complex to healthcare providers singna thabak tawbada makoi bungak sen bibage thazaba ama pigadabani Rims authority na ngasigi thaudok adubu condemn tawbagi warol thokadabani social media da Rims poran bamongda uhanna bahot na ribasing ase Rims authority na sengdokadabani Rims ta security gi ahoba leribasing inquiry tawgadabani haiba demand sing yauri hairi Amaromda Indian Medical Association Manipur State Branch na Professor Sage Pritam Kumar gi punsi mangbayaba mawongda fu chaiduna sokhan khiba thawong adubo akanba mawongda yaningda bafongdorakle thawdoga se gamari lenana IMA gi oiba emergency meeting kaubaga loinana warip kaya laukre warip aduna laikhidraba chingsubam manju laikhidabagi nungaitaba amadi imung manunggi awabada sarukyari adubo mathau tawriba doctor amada chachakiba thawong adugi damak Rims authority na chenariba mara laibasing mioi sing asigi mathakta FIR ama file tawgadabane loinana mang takhan khiba potlam sing adugi chapchaba compensation pihangadabane Rims authority nasu Sokliba doctor asige layeng bada chapchaba thaudang logadabane thaudoga sebu yaning daba phongdok poina lakliba September gitang kulhumdoi gi ayuk pung taruk tagi September gitang
kunmari gi ayuk pung taruk fawba lengak amadi private hospital singda routine OPD yauna tongan ba ana layeng gi thabak sing lepaga loinana lanai oina yumda layeng liba doctor sing amadi diagnostic center singda thabak leptuna khongjang sangsingani khongjang asigi sarukama oina tangkul humdoi gi pung mapal dagi pung taranithoi fawba medical directorate ki mamangda yaningdaba phongdoktuna wakat mifam chathagani hairi Handak marak Rims Hospital da anaba layeng balak punsi pikham nahan kibasi karamba thawongno masi World Meeting Organization Women Wing na haksin na lawbaga loinana masigi matang da chapsaba inquiry chathaduna achumba langla langjil puthokadabani haina organization asina thadurakpa cherola mada phongdorakle cherola sinemaka taraduna lekidraba patient singi imong manung singi paudam dage lekidraba singasi doctor singi section daba amadi hospital authority singi thausa daba amadi fazana yengsin daba dagi thokpani hairi thokliba thaudok singasi taraina lawfam thokte kupna yengsin fam thoi Rims ki director amadi health minister na betiyeng changduna lekidraba singi compensation pigadabani amadi inquiry chathaduna achum aran puthokduna maral leibu singbu chairak pigadabani WMO headquarter youth wing women wing punna khutsam naraga leibak miyam ga achumba aranba amadi asengba khangnaba mityeng changlagani leidiba system ase nauhongna semdoktuna miyam na thazaba anaba miyam gi thawai confirm amadi miyam gi asapi fam ohenbiu makha tana ase gumba nuaitaba pau ase amukhana tahandana ba authority singda khangale इरंदा मसिदा लाइबा हॉस्पिटल सिंग कै खुदों थिबा फंगलकबा इमुंग सिंग असिदा तारिबा दसा सिंग असिगी कंपेंसेशन पीदबा यारो अदुगा यानाबा पुरक्तुना खुनाय असिगी मिसिंग हंदगदबा मयाम सिंग अदुबो अखोइना अतोप हॉस्पिटल सिंग मेटर्निटी वार्ड याव हॉस्पिटल सिंग सिदा अखोइना संगसरलिबा जिदुगी ओना तैनबदा हॉस्पिटल दा सोम नाकन निहातबगी हॉस्पिटल बोलकगदी मदु अखोइगी मायोक्ता अबदी मणिपुर प्रजा खुनायगी मायोक्ता लेरपा अदुगुमलबा हॉस्पिटल नि हाइना अखोइना लौगनी Rimsta nongmakangdana misimina thokpa henmalle tangai fadana mityeng changba mathau tare haina People's Action for National Democratic Movement pandamna thadurakpa cherola mada phungdurakle cherola sina makha taraduna doctor gi manak pu yorabadi hinglagani khanna lakpa ngaktani adubu sebagi masing asi nongma hengalakpa asina miyamna thazadaba hengalai maralaiba doctor amata chairak pikhiba tadri staff amata awaba takhiba tade adumak hekta tumina license khiba se khwaidagi phataba thawongni masipumna makok oiriba director gi responsibility chauna lei doctor da thazaba thamlaga hospital da lakhibane thazaba se manghandaba haibasina hospital authority doctor nasamadi staff singi mathauni masa gi mathau ningthina pangthoklabadi pamdaba thodok asi thoklamloi tangai fadana hospital manungda kari karamba asoi aran yaubagino haibasi thidoktuna chumthokpagi mathau tare pandam gi fact finding team na athuba matamda Rims Imphal gi mathakta thizin humjin ba hauragane loinana atopa private clinic hospital amadi analayeng chathariba institute pumbada su mityeng changlagane masida leibak miyamna su achouba mateng pangbiu hairi Handak Rims Hospital da nongmakangdana laibak thiba thodok kaya thoktuna misemina yauribasi hospital asigi doctor nurse amadi mari lainaba singna cheksindabagini haina United Club Organization Ward number 9 gi convener chongtham iboyaimna phongdorakle makna makha taraduna lanai hospital da layeng bangamdaba lairaba miyamgi damak layeng fam oiriba Rims Hospital da thorakliba thodok wathok sing asina maram oiduna hospital asida miyamna thazaba manglakpaga loinana layeng bakiba fawba yaunare Hospital asigi lairiba doctor nursing na ningthina thabak tawdabagini haina maral sirakle Rims Hospital gi makok thongba singna hiramasida mityeng changbagi mahut nathaiduna thambagi mongda lairiba si laibak thibane asigumba laibak thiba thodok sing asi makhata na thoktana bagidamak governor yauna mari lainaba singna mathau masak khangdaba singi mathakta chapchaba action lokatnabasu pukning chingsilakle Rims ki authority obiriba director G. Sunil Kumar Sharma amadi medical superintendent obiriba Dr. N. Sanjit Khudakta Honorable Governor of Manipur A.K. Balana Minister of Home Affairs da Minister of Family Welfare da si ibiraga mathau masa kangdraba adumlaba hospital gi building construction ki contract ngongru leiringai da praja singa patient singa doctor singa leindebi marije phagana honamta tika tawdun leiba adumlaba mathau masa kangdraba mathak thongba doctor ani se masi atu matamda Sindopiduna lairba praja singi adumlaba punsi kannanabagidamagta mausagi Rims Hospital do ONB
Handaki sing ichaw aduna Impal West District mayang Impal dasu law amasung ngagi farm tawba kaya amang ata thokan badage lawmi kaya kokta khudhapnare marilena basing na metiang changba ngaina hore hiramasida paudam ama aina hoji laijariba mafam asi Impal West District ki manung chanba mayang Impal hariba mafam asidani haukiba numit kharani da Manipur da takiba akan manung na maram oraga Manipur gi maruba turen singi torban kaiba amasung turen sing asi pathoga sentharakiba ising mayam maduna ngasidi Impal East amasung Impal West ki mafam ka ising na thumjin khre masigi manung sana Impal West ki manung da leiriba mayang Impal hariba mafam asida hariba volume yama saw ising sina hajalla akana mafam asida lawu singu tawriba amasung maruwaina nga gi farm tawriba mafam ka asi ising na pumthum thumjin kibadagi hariba lokfam sing amasung ngagi farm sing asi ngasidi yama sathiba mungda mang tapagi film aduni mayamne hajik ubiriba asi aini hoji lepchaiba asigi akoibada leiriba sing asi ngagi farm toba amasung law uba mafam ngaktani adubu hajiksi ngasi nini humni asi nong tabale khuragasu hana ising si yama tungaga leigibsna maram orakanda hoji faw ising si hanugumna mayeng tab adumakti uba fangdri masina maram orakanda aikoi haidiba lokfam singi mapu sing amasung ngagi farm tobiriba isili naw sing asina makhoigi mangkhriba mayam asi matau karana masi government saitegi phangadagi amasung makoina hojiksi kari kari khudong sadaba thengnari haibasigi matangra aikhoigi ISTV news ta makhoigi wafam kaya phongdorakli masi surrounding leprapam dagina kaitharak basi phuz yankhai hum phumuk changchi kaithare adu taktarak basina iram sipai leprapam phibo lejono rom mang haitare swaida leisum taktaraga sirai adu gojono do makhal kai simma leire pabideksi mamang lekai maning lekai haitare si anam manadi leprapam swai sidadi lowna nam boin tawinga gi yang ko taw adu ga khetang haidarak budai lowgi Frangi wana number tawre masi charangna phama mada yamdrabda lupa lising drummer full laki mathak hadana bangaktani dugi matik ayamna loina mangi haitare nga khra le hobasi kannaba langnari adubu tambangam dre nong singi fiam lagadi lerai kanal phatabani na sing mabu thalle rabani na masi yarakpa sungyakta basi nebini kaidringa thadi lupa lang mari rom sagdan khalam bane adu hojiti kai khramna kayam leram doino haibadum di tambangam dre phram dagi kaidagi laga imungi sagi angang nubi semba adagidi meltang tawba punabaksi phamdi loin tawbanina masi sokpadi yam soe mangi basi kanada kamai tor mamangda su amata su kan taw yaugidri phangba su yaugdi lakpadi khara lakhi aduga simak phange khole haibadudi asi bo phangbadi leitri masi government gi side dagidi masi moina mateng khetang di tohning ngami singi nosidati Amaromda hairiba mafam asida mang taiba mayam asi yengsinba laamba Irabot Foundation Manipur gi President KS Gopen luwang nasu hairiba mafam asigi mang taiba mayam si ubada thamosaga nungaitaba phongdopaga loinana athuba matamda akoigi longmi si nausing amasunga gi farm to bide besi nau kyasing asigi awabasi koknanabagi damakta marilenaba authority na khudakta miyang sanghaningbagi apamba phongdorakle Manipur gi oina leiba lengaksina quick response team mama sema kanda assessment ama district khudingi handaki sausina maram oiga mangi bisingsi thui aduga lawbaga loinana moigi waraba singsida government na kari tawba yabage haibagi podu thijanbam thui aduna sumaina lawda mangi basingsina masigi lawpham se September loirabnina law pomsana ba na khoi masi hauram matamnina sigi lawpham sima pura mangabani kem sitpa yaroi phosing aduga nga singsina yola kanta imung manung thakadabagi problem mayam do khoi imung manung sida khoi yam chaungna mayoknarni haibasi khoi Rabo Foundation Manipur gi maike degi khoi assessment oina khoi phangjare aduna haji phawbi go oinadi som maike somda mangiba khoi gi lawpham mamamda khoi gi farm tawbasing da lupa lang mari manga gi mangbase punna paraga di paisa se aduki matik yamna sawkhre yam thubada khoi masigi assessment ama tawbasi hek loibaga khoi mayam da sima lei habdu hajaraki aduga district khudingi khoina lokhaliba report singse khoina yam mayek sumna leibak miyam da su mayam gi oiba sab khoi report ama su mayam da thamjage matam leibe khebikta khoina sum thengna base ising isha oiro ikang oiro kain maihok langpo oiro government gi kaino singse moiji adam maning la lehoba Irabo Foundation Manipur sin lowmi praja singa samnaraga mafam da chalaga sumaina lowbagi report si lakte khote haibagi mafam ngakta oina karai da loriba report no tang trate ta seida mi na phingou phobudongna nga phariba kholiba sigi marakta su lakte manung hanjalaga su lakte matai da su lakte government si kai dorino government se duna khoi asam bu khoina moida wakhalam bu tawningai leite khoi government gi negligence sing se khoi Rabo Foundation Manipur na condemn tawi athuba matamda mafam sinba thungna assessment government gi oiba lobiu sahi wondringai da moigi account sing adu da direct benefit transfer gi system da paisa chap chaba
ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯥꯞꯄꯤꯌꯨ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯒꯃꯦꯟꯅ ꯌꯥꯝ ꯃꯨꯟꯅ ꯍꯦꯟꯅ ꯍꯛꯆꯟꯅ ꯂꯧꯕꯤꯔꯀꯥꯟꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯁꯤꯡꯁꯤꯒꯤ ꯌꯥꯏꯐꯅꯅꯕ ꯈꯤꯇꯪ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯍꯧ ꯊꯦꯡꯕ ꯒꯃꯦꯟꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯉꯥꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯝꯄꯦꯟꯁꯦꯁꯟꯅꯆꯤꯡꯕꯁꯤꯡ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯂꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥꯃꯦꯟ ꯖꯤ ꯒꯒꯟ ꯁꯔꯃꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯨꯃꯥꯔꯖꯤꯠ ꯋꯥꯍꯦꯡꯕꯝ ꯃꯌꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ Manipur merger agreement khutiyek pinakibagi mayokta ngasi September 12 asi lona thingkraba lalhulup National Revolutionary Front Manipur NRFM na kaukiba pung kunmari ke Manipur pumbagi banna mahusagi punsida chawna akaiba pire mai ising press media amadi emergency na chingba komthok panatana banna sina Imphal manungi maru oiba kaithel sing thong hangna khitre amadi tongan ba district singa fauna riba passenger puba gari chenbagi chang hantaki lambida mi chatpagi chang yamna nemki security force sing na tongan ba mafam singda pamdaba thodok sing thoktanaba ngaksen bagi thabak sing chathaki Manipur thokliba isu kaya se lamyan bahizam irawat ke wakhalol thabak oina onthokpa ngamlabade waroisin purakpa ngamgani haina ICC Manipur gi president comrade Dr. Marangthem Narana haikre wafamasi irawat celebration committee Manipur amadi Mudra Taret Suba Manipur Kanba Numit Observation Committee Lamlai Kapuna Sok Lisingamaga Chamapal Nifu Nepal the Tokiba Pungdongbam Thodok Manipur Kanba Numit Kamari Lenana Lamlai Gi Irawat Memorial Hall Chalauda Pangtoki Batharamda Haikibane Tharamgi Manung Chana Tongan ba Mafam Kyadagi Lakpa Mioykiana Lamyan ba Irawat ka Loinaramba Lamlai Maike gi Lekidraba Amadi Pungdongbam Thodokta Mangzil Tharamba Kayagi Mafamda Hailai Katunai Kai Khumnaki Tharamadu Gamari Lenana Dr. Marangthem Narana Makhatana Ngasiasi Lamyan ba Irawat na lingkhat lamba CPI party gi oiba chahi ahum gi oina pangthokpa party congress ke mafam kyada pangthokpagum hauzik sandikarda pangthokli Madugi sarukama oina Manipur da su pangthokpane loinana Manipur gi puwari gi tangkakamada lamyan ba irawat na underground takiba northeastern frontier semna bahotna bada mahakna Manipur gi oiba natamadi culture mangkigani haibadagi achoba thodang lokhibani Manipur matam aduda mapung faba lengak leba state amane Manipur gi sectum culture mangkigadaba kaya adu kannaba irawat na lesing amaga chamapal nifu Nepal gi September 12 da ya school da leba MDU da Purbanchal Pradesh ki mayukta miyamgi mifam kauki mifam adu yawbalakpa lamlai maikadagi yamlaba miyam adu police na thingbadagi miyam amadi police ani ki marakta khud thoknabadagi irawat ki khud yet ni hainaba kan hai machagi makutta police naral babu laikide haike He was forced to go underground on the 21st of September 1948. Adugi ningsing ba thokiba thogdo masidi hujikki leiba Manipuri issue siga thokiba itihas ki thogdo siga mari leiri masisu koina phauji madi irabot ki wakhalon amasung maki thabak khuto madu implement tawba ngamna bo honabaduna solution purukna bi lambi oigani madugi miyang dai koina lomi Prajamyam progressive section punamukna singba celebration sigon decades mamang digi koi haurai ngasisu madu strengthen tawnaba madugi wafamaduni Irawat Thabum Thauramga Mari Lenana Amokogi Metyang Makada Imphal East District United Clubs Organization Idukona United Chingtam Clubs Association Ukan Amadi Atai Lup Singa Kutsam Naraga Tungan Bamfamda Uthakre Sinam Youth Development Club ka Kutsam Naraga Club Asigi Grounda Chatakiba Lamseng Bagi Thauramda Mateng Pangki Friends Union Club Uyumpoka Kutsam Naduna Uyumpok Talaiba Free Progress Academy gi Ground Su Uthabagi Thauram Pangthoki Lying call eviction tawba yaroi khulasi kanbada lawfam thokpa tawdang sing chapchana logani haina wangkai SC gi MLA TH Arun Kumar na phongdokre wafam ase chingmairongi lying call khulbu lengakna lawsina bahotna rakpagi mayokta famkiba miyamgi mifamda phongdokibani Maike kyadagi lakpa miyamga loinana pangthokiba mifam aduda mitai lipun gi luchingba M promote lay inkol kanba lufki president Maimom Anil na chingba sarukyaki thauram aduda M promote na lay inkol khulbukan magi thabakta lup asina su mangjal thana sarukyagani khullasi gi isu osigi matangda kanagumba amatana political gi oiba khudong chaba longnaba su hotnagumsi maroina khullasi bukan bagi thabak asi legal oiba meeting dagi su tawba yaba thabak sing tawsi
Madugidamak lub asigi maikaidagi pangba yaba matengsing pangani haike MLA Arun Namaka Taraduna Mamangi Lengak Lairingai Matamdasu Kulasibu eviction tauhandanaba hotnakiba kaya aduna ngasi fauba eviction taudana lakibani adubu hauzik PR gi matamasida kulasida eviction taunabu honaragliba sisu lepnaba governor amadi atai mari lenaba singda taksili loinana Karigumba state asida anau balenga kamalak labadi kullasi bulau sinaba mamangda state cabinet na lokiba warep adu handok halaga kunja singda patapi naba nauna warep launa hotnagani haike Allotment order to kakpa adu anu allotment order thok naba anu bulak pa cabinet ka akoi puthoga madu warep to long nabu hono jage na ime am sudum patna dum thamjabaduni adugumba process ma andu loiselagadi sai pata ama pairagadi dum sigirachi document sai di hana sudum rai leite habnate pata payu do sum to jajur ku mafam mamada chahi ni phuyang khai na leira pa se ai gi rai dum leirabani mafam dugi oina government gi legally documentation da rai leiba hagadi pata dar oi dunia aduna pata dar oinam gi namta tawudo process in gi matak sangi du adu government asi anu form to na government se lagadi kai sibu represent to jaba mi hu thamoina madu masoi angam mathak tai ona jage Assam gi Kasar Manung Chanalaiba Madurgram Rongpur Part 2 Dalaiba Ampal gi Mera Sanglenda Ampal Amadi Amsuna Sinduna Manipur Legislation Assembly Speaker Thoksom Saitabartabu Taram Okre Amsuge Maikaidagi Manipur gi Speaker da point ahum yauba memorandum amasu pisinkre memorandum aduda Amsuge office building sabada mateng pangbiu Imphal to Silchar gi flight ki mamal asesu hantan biu amadi National Highway 37 lambi paring chatpa yahan biu haina panba wafam sing yauri Manipur Legislative Assembly ki Speaker Thoksom Saitabartana memorandum da yauriba point sing asi thabakta onthoknaba athubada hotnaragani amadi Lenaba sing the suit J Tazilagani. Maira Pibe sing na Pamliba Nupilal Mitam Sabagi Wafam Adusu Tabakta on Tok Naba Atubada Kangalakani Haike. Lamdamasigi chahi ani helaklaba irangasina lawfam kaya changduna law ubayadana lairingaida lenga ki record tadi lawfam amata hangdre haina pansile haina lawmi sinmi apun balup lawsal gi president Laistram Kiranjina pungdong mamda leiba lawmi singi khobamda pangthokiba lawsal gi kunhumdai suba mapokumon amadi lawmi gi numit thoramda haikre thoramadu da pungdong bam khul committee gi president Khaidem Jugesor lawsal gi advisor Thingbaizam Babudon pungdong bam apunba Maira Paibiluf ki president Elle Mahal amadi sarukya kiba miyamna lawmi gi khobamda hailai katuna lawmi singna Manipur kanna ba haukiba ihauda sarukya kiba amadi thawai tha kiba singda ikai khumna botke Kiranjit na makata na lesing amaga chamapol ni funipal gi September kun mathoida Manipur bu Purbanchal Pradesh ta punsin khinaba hotnarakpada lamyan ba hizam irawat ki miteng makhada pungdong bam maikai gi lawmi singna haukiba ihauda India gi sifai singna miot minai kayada laikidaba sokiba amadi sarukya kiba singi ningsing khubam saduna lawmi gi numit pangthorakpani haike Lamyan ba irawat kimitiyang amasung pidam aikhoigi tunglamsat haiba wafam asida loyalam apunba lawmiluf lalup na sinduna kana nainabagi thauram amangasi pangthokre Manipurda maitai mitai singna matam amada ipaipo singna awat apalaitana ningtamna palamni ngasidi isagi pothok leraktabada mi singna nongmanomagi Hantarakpa amadi masibu mayok naduna thengnagadabani haibagi asengba luchingba aikhoigi khunai asida uraktaba asida lamyanba hizam irawatna khunai sigi damakta tawramba thabak sing amadi wakalol sing adu nainaduna miyam pumnamak khanganfam thui haiduna lalupna thoramasi pangthokpane Hanagi Chief Minister and Birena Manipur gi Governor Ajay Kumar Balaga ngarang nungtil pung ahunga minute kontra rom tarakpada unaduna pung amarom chupna hauzik lamdamasida oiriba law and order gi matangda kupna wari sanaki haina thazaba yaba pau aman haire wari sanabadu da anauba lengak amasema gi matangda khanakibra haibadi matangda chapsabadi khangbangamdri Government of India na taunakiba merger agreement ki khudyek amukha na review taunaba khanaba mathau tare haina
Citizen for Justice Manipur gi Chairman Senior Advocate Khaidem Manina Phongdokre. Manipur Press Club ta pangthokpa paugi mifam amada mahak na makhatana India gi Article 19 Clause 1 B da piriba India gi citizen amana chatningba mafam da chatpa matamda athingba laitaba adu Manipur gi oinadi Imphal Dimapur lambi amadi Imphal Jiribam lambi da miyam na ningtamna chatpa ngamdri. Masi Indian Constitution na piriba citizen amagi fangfam thokpa hakadu fangdabani haina lawgani. Miyam da hak asibu fanganba haibase Central amadi State lenga ki mathau Asigumba piba masidadi merger agreement ta yaukiba Manipur miyamgi pigadaba khudong chabasing adu pidabaga pangkhak oire India dagi tongana taba natraga tadabagi wafam natana merger agreement amukhana yengsinnaba India gi president ta taksinba matam oire Article 143 gi makada India gi president na agreement ase Supreme Court ta refer tawduna khanaba yai masida political movement amadi logi oiba machak singsu mathau tagane amaromda nambolda AR da ambush tawduna AR ani siba manga sokan kiba violence ki ek ase condemn tawningai oi haike Manipur gi nahabu singda UPSC da thaba hapode hena khudong chaba pigani haigadu tawdre Manipur bu ningchi jana ngak chengani administration tawgani haigaraga yengbida ba yengbu watpa mayam silibuna arate gi to khaina taba ta da bi wafam natabada maja agreement se amuk hanna yengbina ba Bharat Sarkar ki president da takshin bigi mathau tare Hauzik pogim raktana ten break amatang luminase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Diploma in Hospitality Management asi guaranteed placement piba course amani Hospitality sector asi 22 lakh crore gi market value ori aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oraba trainer sing dagi guidance lobiu tambiu Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free varicose veins consultation camp Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande adomna khongda singli chawthokpagi layong asi leibiragadi khudong chabasing asi lobinabagi damak Caesar Hospitals Langol gi contact number asida pau phobiro Bracketung the Taramnok Chori Makataba Pau Pizari. Manipur Legislative Assembly Speaker Thoksom Saitabratabu Kongul Liba Minthon Pikibaga Luinana Puariga Sagunariba Leng on the Bipat Speaker Na Miam Gidamak Sinakre Leng on the Bipat Preservation and Development Society Korean Kasar Amade Atobusing Eleglam Tibaluf Manipur Anina Sinduna like Hidraba Manipur Giatobusing da Langban Haisoi Tamke Speaker na lakamaga lising ni fuhumdoi square feet park sauraba leng on the bipat ki lam historical site ama oinana basina ke thauramasi ga mari lenana athobo singi liklam thibaluf Manipur gi president Nando Tekchamna Manipur bo awana loisanduna laikraba tungda Manipur gi ningthau oiramba Gambir Singhana kasar da lanjelak tuna khoirian hairiba mafamasida lairiba ising ase sit pangamlabade Manipur ase amuk awasing dage maning tamba ngamlagani haibagi wasakta ising ase sit pangambadage Manipurda handuna amuk awasingda landaduna Manipur asi maning tamba lebak oiba ngamlakibane asigumba Manipur gi historical oiba mafamase kasargi mioi kharagi pata lam oiduna lairamba asida Manipur gi historical site ama ohensi haiduna lamase lausinaba chahi marirongi mamangdagi hotnaduna lakpa adu handak Manipur Legislative Assembly gi Speaker Thoksom Saitabratada hairubada mafam asigi warita baga Lakamaga listing ni fuhumdoi square feet park sauba lam asi laiduna Manipur gi historical site ama oina semnanaba leng on the bipat Preservation and Development Society Korean Kasar amadi athobu singilik lam thibaluf Manipur anida ngasi sinariba asida thagatpa phongdokhe
Maharaj Gambir Singha Memorial Committee Kasar Assamna Sinduna Maharaj Gambir Singha Narasing Ningsing Fampak Sanaba Kasar ki Chandrapur da Laiba Manipur Levy Ground da Manipur Legislative Assembly ki Speaker Thoksam Saitabratana Urip Uyung Tamkre Committee members Singh Amadi Thomi Kyana Urip Uyung Tambada Sarukyake Lisingani kulhumdogi me ahumdagi hawrakiba Manipur gi irang asida Manipur kannabagi damak thawaina ponthapi kraba athau bathau bisingi mafamda chahi khudingi pangthokpagum handak chahi gi oina su haibong pokpi apunba naharol association na langban haisoi katpagi thauram haibong pokpi da pangthokre thauram adu da laikai gi ahallaman ima ibel amasung lanfam adu da laikhidraba athau bisingi imung manung gi miyosingna athau bathau bisingi photo da hailai katuna haisoi tambagi thauram pangthokhe Alternate Housing Complex Relief Camp Committee Mitei Council More Mitei Lai Thogaluf Amadi Lining Thau Sanamahi Puya Santokluf Morega Punna Kutsamna Duna More Amadi Churachandpur gi Laiwai Kraba Ahlaman Amadi Reiba Kidamak Thawaina Ponthapi Kraba Thobusingi Mafamda Langbanthagi Aruiba Haisoi Katpagi Thoram Langol Gambiles Zone 3 da Laiba Alternate Housing Complex Relief Camp ta Pangthokre Haire Lisingani kulhumdogi me ahumdagi hawrakiba Manipur gi irang asida Manipur kanabagi damak thawaina ponthapi kraba athauba thaubisingi mafamda chahi kudingi pangtokpagum handak chahi gi oinasu Joint Coordinating Committee Laimanai na sinduna langban haitha laithabagi thoram Laimanai mitin sangda pangtokre thoram adu da langol Laimanai amasung akoibada leiba lekai gi ahallaman ima ibel singna lanfam adu da laikhidraba athauba thaubisingi photo da hailai katke Amaromda ahomlak suba oina apunba lilong chajing maira pai bilup na susinduna laikhidraba athauba athaubisingi mafamda langban haisoi katpagi thauram lilong konung pukrida pangtokre thauram aduda laikai gi miyam amadi apunba lilong chajing maira pai bilup ki miyoi singna sarukya aduna athauba thaubisingi photo da hailai katuna haisoi tambagi thauram pangtokhi lobasigi president maibam ongbi benu balana handaki irang asida Manipur kanabagi damak thawai thakiba athauba thaubisingi thaudangbu aikhoina matam chupada kaufam Thokte Makoigi Tauna Lingjal Adubu Awang Bathak Taikai Kumnabaga Loinana Langban Thagi Haisoi Tambagi Thoramase Pangthokpane Phongdokhe Apunba Sanmitlon Manipur Yelhomi Kanba Luf Manipur Amadi Kangmongi Akoibada Laiba Merapai Bising Club Mariga Kutsamna Duna Athauba Thaubisingi Mafamda Hailai Katuna Langban Chara Tambagi Thoram Kangmong Manglag Laimakong Turel Mapalda Pangtokre Thoram Aduda Kangmong Manglaki Miyam Amadi Arambai Tengolgi Tengoloi Singsu Sarukyake Yelhomi Kanba Luf ki President Loken Angomna Tengkang kayada Manipur gi ngamkai da singnarakpa singbu ngaknaba thawaina ponthapi kraba thauba thaubisingi mafamda ikai khumnaba utuna thoramasi pangthokpani haiki Anauba Sanmetlon Manipur gi President N.Y. Mamaitaina iramda masida khundaminariba yelhaumi sing amatoina punsinduna ipaipu singna ngaktuna thamlamba aikhoigi ngamkai da singnarakliba khudingmak thengnamina bagi matam oire haiki PHC Samaro Imphal West na sinduna Swachh Nari Sasak Parivar Avian Free Health Camp Pangtokre Camp adu da Wangoi Specialist Obstetrics and Gynecology Amadi Dental Medicine NCD Pediatrics Tuberculosis District TB Officer and Team Cervical Cancer Screening Oral Cancer Screening Breast Cancer Screening Family Planning Consultation Immunization Anemia Mukta Bharat Program Adolescents Health na chungba tongan ba layong singyeng bagi khutong chaba pikhe Sahiani halaklaba lan asida ima leba kidamak thawai kat kraba athauba thaubisingi mafamda langban haisoi tambagi thoram ngasi hairok apunba club amasung hairok apunba merapai bina sinduna hairok turelda lining gi oiba lai shol tinsol tawduna pangthokre hairok apunba merapai bigi pauchak loi khundongbam gunamani leimana langbal thana lakpa sida leba kidamak thawai kat kraba athauba thaubisingi mafamda ikai khumnaba utuna langban haisoi tambagi thoram asi pangthokpani haikhe makna makatana September 10 da Nambol Sabal Lekaida Masakhang Daba Kutlai Paiba Singna Lambi the Lakpa Assam Rifles ki mathakta landaduna Asiana Thokan Kibat Thawong Adu
Hairok apunba club amadi hairok apunba mairapaibina akanba mongda condemn tawri lambida mi kungna taba mafamda mi siba yaba khutlai paiduna landaba haibasi tawfam thokte haike All Manipur Kidney Transplant Patients Welfare Association Amaktwana Sinduna Laikhidraba Association Asige member Singda Langban Haisoi Tambagi Thoram Khongzom Turalda Pangtok Pagaloinana Langban Chora Tambagi Thoram Pangtokre Association Asige Media Advisor Dr. Fanjabom Lanajitna Ahan Boy Association Sinduna Langban Haisoi Chora Tambagi Thoramasi Pangtokpani Lamdamasi the Ladiba Kidney Transplant Toriba Kuding Makna Association Asi the member Oiduna Awa Anakaya Tatok Tasin Tominaba Matautai Haike Haukiba September 13 Kamjong District Kiching South Village Tagi Hauzik na Kanglatong Bidalaiba Kingston Kasungbo Mahakna Liangmai Nupi passenger ani puduna auto thauringaida maram amata pidana KNA gi members singna phurakpabu Tangkol H Katamnau Long TAKL na akanba mawongda yaningna bacherol phongdurakli Cherola Cinemakata na thaudok adu pangdabagi thawongni terrorism amade violence ki thaudok singi mayukta TAKL na chapsan lepkani thaudok adu da chenaba KNA gi miyo ani masana yana changjarakadabani amade KNA gi organization na lale haijakadabani hairi Hairiba demand sing asi numitum nigi manungda thabakta onthoknaba TAKL gi cherol asina makhatari Humbutara taret rak suba Manipur kan manumit pangthokre ngasi kanglai yelho Chaingak na sinduna Chingaral Tespur da laiba Success School da Humbudara taret rak suba Manipur kan banumit ki thoram pangthokre thoram adu da kanglai yelho Chaingak ki president nongthongbam sanahal principal Success School Chingaral Dr. Thoksom Sunil Deba Maibam Sarat advisor kanglai yelho Chaingak Arambai Tingol Unit 58 Cobra Commander Laitonjam Jiban Maitena athoiba mithunglan singwena sarukya ke Ngasigi thoram adu da Success School Chingaral School gi mahiroi sing amadi tongan ba mioi kyana sarukya aduna pangthoki ba thoram adu da lamyan ba hizam irabot ki photo da su laisu katune kai khumna ba utke thoram adu da sarukya ki ba maibam sarad advisor kanglai yelho chengakna hauki ba September gi tang amadagi all assembly road to leiba hindi parisat gi hauduna thabum ama chupna pangthoraki ba lamyan ba hizam irabot ningsing thoram ge saruk ama oina ngasi Success School Chingaral Tespur da pangthokpani haike Apunba Tengbang Luf Taubul Nasinduna Ibudau Yangway Ningtau Community Hall da Lisingani Kulumdoi dagi chatarakli ba irang asida laikhidraba thauba thaubising amadi Apunba Tengbang Luf ke advisor amadi member singi mafamda langban gi haikat laikat tambagi thoram ama pangthokre Thauram aduda Apunba Tengbang Luf ki president Thaudam Syam Sundar member singna amadi Arambai Tengol Bisnupur unit ki commander Thaudam Amar amadi Tengoloi singna sarukya ke Echoes of Naga Rekindling the Flame of Unity Haibathimda Naga Welfare Manipur University na sinduna Cultural cum Literary Meet Lisingani Kunmanga Manipur University gi auditorium da pangthokre Thauramadu da Nungba SC gi MLA Dengang Nungganmai amadi Karong SC gi MLA J Kumosa amadi Tamenglong gi Deputy Commissioner L Angsim Dangswa Maringna Maru oiba musingwena sarukya ke Thauramga mari lenana Naga Welfare Manipur University gi President PF Maninina Thauramasina University asida tamliba mahiroi singna makoi oiba nat ki physical culture adu uthokpage tanja piri ngasi pangthokliba Thauramasina lamdam asida khundariba tongan ba furup ki miyoi singi wakalolda nungsi chanaba puraktuna hanagum amuk hana nungsi chanaba nungayai faba lamdam ama amuk hana oiba oirasanu haike Directorate of Education is Nasinduna City Convention Center the Pangthokiba Class 8 to 10 Fawagi Oiba Nifumanga Suba State Level Student Science Seminar Listingani Kunmangage Makok Matang Taraba Singda Manamatum Yentokpagi Tauram Pangtokre Tauramadu the Directorate of Education is Director NG Bogrendra Mitay Education is Additional Director Bisesor Kumukjam Education School Sales Manipur Dangmai Manglemna Maru Oiba Musing Wina Saruk Yaki Bagalunana Mioy Kyasu sarukya ke seminar aduda Mother Pride Academy Bisnupur gi Arnika ahong sangbamna best performer takhibaga loinana mana mathum piduna pungning thogat ke October kontra lisingani kunmanga da Bengaluru da pangthokadaba National Level Student Science Seminar lisingani kunmanga da Manipur gi mahut sinduna saruk yagane
Bisnupur Ward number 5 amadi 6 ki apunba youth club Youth Welfare Organization YW ona sinduna Laisram Devakumar na takpi tambiduna tha mari chupna chathagadaba Bachelor of Fine Arts Bisnupur amadi akoibada lairiba class nursery dagi class 3 amadi class 4 dagi class 10 gi mahiroi singna category ani thokna khaidoktuna angang chama henbana saruk yadana basic painting course hogdokre thoramadu da Bisnupur High School gi retired head mistress Mani Tombina hogulak liba mahiroi sing asida yauriba haisingba amadi lotuna lairiba angakpasing adubu uthoknaba amadi masagi career amamam semba yanaba YW ona siliba asida mahakna mateng pangbani haike YWO gi president Naurem Ingochana hogulak liba mahiroi singi lejariba talent sing khangdokpaga loinana Masa na talent uthok chaba ngamnaba ngasi sarukyariba mahiroi cha mahenba sida chauna kana bapiba ngamlagani Bisnupur khakta natana Manipur gi mafam sin bathungna mahiroi singbu hiram kayada makoi da yauriba hai singba adubu uthok chanaba tanja amamam piduna asigumba thoram sing silabade soidana mai pakpa ngamgani haike Young Progressive Club Takel Kolom Laikai gi Diamond Jubilee Thoram Takelda YPC gi founder secretary Fairoism Ibomsa YPC gi President Hobism Santi amadi club asigi hana Thawpuramba singna sarukyaduna pangthokre club asigi Thawpuramba Laikidraba singi mafamda hailai katuna ikai khomnaba utpaga loinana club asigi President Hobism Santi Maitaina club asina chahi humfu asida tongan ba chaukhat thawrang kaya pangthoktuna lakpada natana lebaki oiba awana taraba amasung thawdo wathok kaya dasu mateng pangduna lakli haike Directorate of Rural Development and Panchayati Raj ki makhada single use plastic thingbagi nongmagi oiba miyang gawakal taminabagi thoram ama Kaksing district ke mayeng lamjau awang lekai community hall da ngase pangthokre thoram gi manung channa plastic thingbagi tongan ba pausal yawba placard kya sizinaduna rally amasu chatki PhD department na puthokpa booklet su miyamda yenthoki bathoram aduda tongan ba resource person singna wangangke Renault Motor gi nauna putokpa Kiger Facelift amadi Triber Facelift launch tobagi thoram Mantri Pukri da leiba Renault Imphal GP Motor da pangthokre thoram aduga mari lenena GP Motor gi sales manager oinam Rambona meter mari gi makha da leiba gari singi manungda khwaidagi affordable oiba gari oire gari ani asida ventilator seat AC controllable bike front sensor na chingba anova feature kaya marum ama yauri gari makal ani asi energy engine amadi turbo engine haina engine makal ani da fangane gari makal ani maki oina base model oina authentic amadi top model da emotion haina fangani loinana tha asigi kunithoi dagi GST hantaraba matung gari asi base model da lupa lakh taru ki makada starting oiragani haike thabaki pau Reserve Bank of India ki officer grade B khara logadori masagi chahi kunmathoi dagi kuntra fawbugi manungda leiba graduate pass toraba musingna lakliba September kuntra fawbugi manungda darkas tarakpa yagane exam center Imphal da oigani haire Airport Authority na Architecture, Civil Engineering, Electrical Engineering, Electronics samadi IT gi Junior Executive khara logadori masagi chahi kunmathoi dagi kuntaret fawbugi manungda leiba Graduate Aptitude Test in Engineering loiraba BE natraga BTech pass toraba singna lakliba September kuntaret fawbugi manungda darkas tarakpa yagani haire BSF ki head constable radio operator amadi radio mechanic khara logadori 10+2 natraga ITI pass toraba masagi chahi tara Nepal dagi kunmanga fawbugi manungda leiba musingna September gi tang kulhumdoi fawbugi manungda darkas tarakpa yagani haire machaki akupa marol sing babuparada leiba job center dagi khangba yagani haire sanabagi pau ekhoi gi senior sports journalist Boyai Ningthaujam dagi lobirase District Sports Association DSC Kakching Meng Makhada ngasi dagi tim tarina sarug yaduna DSC Kakching Playground da kunithoi suba KSH Lehau DB Memorial Super Division Football League Tournament haukre haudupagi thoramda All Manipur Football Association gi Acting President DB Kwar Association asigi General Secretary L Joti Moiroi District Sports Association Kakching gi President KSH Ibobi amadi League asigi sponsor Dr. TH Ojit na thormapu sing oike
पांथोकदोरिबा लीग असिगी ngasi ahubu numit ki sanakhiba match da SDO Palen SAO Sau Kakchingbu gol ahum anida maitiba pikre SDO Palen gi mai pakibgi gol singadu Arnold na match ki ahanba hapki ahaba minute ama makhan na match ki ahanba hapki anisuba minute amadi S Sumesh na match ki apiba matamgi ahaba minute ahumda sankhi match sida maiti kiba Sau Kakchinggi gol ani aduna M Milanjit na match ki nifumatoi suba madi and Dornan na match ki Komputara nipan suba minita sankhi Badminton Federation of India gi meng makhada tha sigi tang tarahumdoi degi Tau Debilan Stadium Panchakula Haryana da satharakhiba Yonex Sunrise Aswani Gupta All India Sub Junior Under 15 amadi Under 17 Ranking Badminton Tournament ngasi loisan kre Tournament asida Manipur gi badminton sanaroi risak ngangom amadi Kayobi Bimaina sahi 13 makhagi nupamasagi doubles da bronze medal ama lauki Amaromda Manipur gi risam ngangomna sahi 13 makhagi mixed doubles da mahaki lamba Assam gi Shanti Priya Hazarika na bronze medal ma lauki District Sports Association DSA Bisnupur gi meng makhada tha sigi tang taramanga degi team mapan grupani thongna khaiduktuna mini stadium DSA Bisnupur da ahanba yumna manau Sinaba Memorial First Division Football League ki ngachi sanakhiba ahanba match da WYC yumnam kuno amadi UFC Bisnupur gol amabam chanaduna draw satkre WYC yumnam kuno gi gol adu N Suraj na sankhi UFC Bisnupur gi gol aduna Gwangkim Lungna sankhi anisuba match ki sanakhibada TYDA Taida Tawulna Isok FC Isokpu gol manga amada maitiba pikre match asida mai pakhiba TYDA Taida Tawul gi gol singadu Stephen Com Nipa Dipson Alex amadi Kenis na sankhi match asida mai tikhiba Isok FC Isoki amatangarba gol aduna ki ais malem nganbana sankhi Tourism Department amadi Sai STC Imphal gi meng makhada Sunday on second relay ngasi Khumalampak Sports Complex ta pangthokre Thoram masida saru yakiba Sai STC Imphal gi hana Deputy Director Weramba amadi Donacharya Awardee L Ibom Chana relay asi lamthakibaga lunana pangthokliba thoram masi mipung khudingmapu masa mau phana leinaba madi tinjang kaijang daba samajama oinabagi damak Kendra Sarkar na hogdokibani aikoi pumnamakna thoram masi saru yaduna hakchang phana thamnaba honasi haiki the on second gi program asi 2024 gi 17 da youth affairs and sports ki command of yagi makhada launch tawkiba dumba horokpana Sunday digi hoba aikoi 22nd December 2024 da gi horaga ngasi phobda Sunday khudingi hakchang phobna lanne haibagi pandam da Sunday on second hadna koi satra ba Bharat Varsha da adu asi akoina Sports Authority of India ki STC Imphal gi maigi digi amasung Tourism Department Government of Manipur ani punna silaga koi Sunday on cycle ki program chi saga masina koi gi taiba pandam masidi hakchang bu farabadi societies disu yamna kanaba pirai Manipur Kang Association gi meng makhada Wainam Kendra Kangkun sinduna ngasi degi Kangkut tarahumdoi na grumari thongna kairuktuna Radha Mandok kainok thongtakta Yumnam Yaima Memorial Steleven Kendra Wise Mix Kang Tournament ki mapungoiba thoram ngasi laikhidraba Yumnam Yaimagi imung manugi mioi singna thoram mapu sing waituna pangthokre thoram masida Manipur Legislative Assembly gi hana speaker waramba Yumnam Yaimagi imung manugi mioi singna laikhidraba Yumnam Yaimagi photo da laisu katuna ikai khumnaba utki pangthokadoriba tournament asigi ngasi ahubu numita Oinam Kendra Kangkut Team B amadi Oinam Kendra Kangkut Team C ga exhibition match ama sanaki match asida Oinam Kendra Kangkut Team B na Oinam Kendra Kangkut Team C bu maitiba pikhi hayeng tournament asigi makha taba matching sanaragani ahanba Yumnam Yaima Memorial State Level Kendra Wise Mixed Kang Tournament 2025 laidaba koi pabu Yumnam Yami mde pangthok chariba sigumba State Level Kang Tournament asi hogdok chari hagnai doctor Tha asigi tang kuntaruktagi mathang thagi tang ani fawba Canberra National Hockey Centre da pangthokadaba Australia Tour gi mioi kulhumdoina saba India Junior Women Hockey Team
lautorakpada posterior hockey academy Manipur farm dagi grassroots level dagi haukibi haujikna MP state women hockey academy Gwalior da laribi khaidem silaima chanu yaurakpada academy farm na nungaiba fongdurakli Silaima Chanu Kairang Mamang Laikai da Laiba Khaidem Loyangamba Amadi Khaidem Ongbi Tilotamagi Machanupini Handak September Mangadagi Tara Manga Fauba China gi Hangzhou da Pangthokiba Women's Hockey Asia Cup 2025 da silver medal lauraklaba India team Saruk Yakiba farm gi Sanaroi Bichu Kharibam Amadi Seyoyo dagi Haukibi Thaudam Suman Anibusu farm gi Maikadagi Thagatpaga Lunana Matungdasu Hena Maipakpa Oinaba Yaifathauzal Pirakli Aroibada Marubapa Amuka Hanna Pizari Miam gi mit ki pi kangdringai harau kumai festival kyada mai onsilakliba ase miam hopna sarukya gumsi haina UCM gi president YK Dhiren haikre Rimsta angang unabada mama lekidabadagi khoi saunaraba miamna amang ata thokan baga loinana Dr. ama phubadagi asokapan nangkre Dr. Fubayawna amang ata thokan kiba thaudok aduda chenariba meoi sing fadriba fauba Tamuana Rims ki OPD emergency routine OT amadi PME yawna khudaktagi thabak tauba lepkhre amadi ichauna amang ata kaya thokan kraba awaba taraba mayang Imphal ge meoi kayana lenga ki thauzal ngairi Ngasigi unadya sibina sandok chama Manipuri pau matang asida lushinjari medeng tabri pa pumnamak po amuka hana khurumjari